Hello everyone, welcome back to my channel 7 Speed Manipur. Ngasi je mayam akoigi Renault ki akoi 2022 gi model da kai gar se anova feature ga loina na anova akoigi price ga loina na haiba tare anova feature yauraga price anova la aduga magi feature se kari kari no haiba so mayam da share katang tawjarake adu magi samlapa basic details singo adu so mayam da share tawjarake ai nu jingla ise khoi manchipur ki khoi Renault ki showroom do adani adida laiba magi hiki gari ai sik maning de uriba gari se sigi se sini koi no ji review jar ka do gari ado mem jengmina se ado kana gumba koi channel si subscribe to do yaur gadi subscribe so to san biro koi gari ga mari lena ba content ga tane ai channel se da am ge mak ta pur ga lakador se ado how is it got there. I think the girls with their nails done now. Girls with their nails done. I think the girls with their nails done. Sida lejare akoigi Renault ki Kiger anova color option metal akoigi mustard aina ko sigi color option je hana leram dabne hasi 2022 lakpasida sige color option je no lakni ko aduga magi akoigi changes sara gadi kashu thodo ko changes se kashu uwa yam aduna mapan exterior jadi yam kana uwa khande sigi color option jima ko si leire aduga sigi happy sorapa changes to jajar ke aduga sigi magi Renault ki magi logo lejare mamangi sigi design ju breza da yawa da kano ko latest breza da adugi happy masak se sigi chrome gi design je happy mana bunong tawi ko adi mahagi sina ko gi try ok tabim ko gi kenos like system je ase ko gi looks from the higher di one of the best looking ko gi sub 4 meter gi SUV da haitare asi yamna ko gi maming lairaba ko gi looks ki damakta haitare looks ta yamna ko gi tudo hendo na dum sak ki damakta yamna phajaba duguma gari makhala bane maje ado masi ko gi magi ko gi yamna singthani ai oiba adugumba global NCAP ta sumagi safety ko gi rating je global NCAP maje one of the safest car haibitare out of 5 the 4 stars ma sport obong ame adu style gina 2 star rating lobong ame ko adu masi amorom da harga di safety gi dam ta harga di ma se adu kimatik yam wang haibitare magi rating je adu go kana gumba sigi gari se pambiraga di ai dum sigi contact sigi showroom di contact dum ai makada sigi screen dum hapsar mai ko sigi screen dum ai contact dum hapsar mage adu masi looks da yam satina fazare yamna aina haidraga su yamna hena dum road presence dum yam obiram magani ko magi front looks ai hapet maning de su usarake ko adagi magi sigi alloy design adum yam fazana gari se dum fazai have tare sida magi model dun si ire ko RX na le looks hapet hat yi han hing sokche aduga exterior gi magi changes tar gadi hana si keno je sigi keno jima magi body color la amne ko oi ti kitang premium oiba oi quality kitang maintain awudon tawri ko sigi jima black te lai adu siong exterior si magi design am satina fazaba haitare head turner haitare represents yam tina fazaga do gari oire ji si color option ji mag hapsele di yam ti fazare mai color option je ji kaigar color option tarama thoi mung leigo adu si one of the best haitare adu mase look wise yam na ngauna ji sigi maningi magi back telem ja si satina kuigi yenguda fazaba haitare tamna haba adigi sina back camera si yawego kaigar padana thare si fire di foga yawre adi magi sigi spoilers design am unique oiba tai da haidi yam yawna debo ai design fazaba haitare adi safin international lere adi roof lere it's functionable oi ko moja aduga siga kuigi high mounted stop lem si yawrego aduga si mayamna kuigi amnari si atai desu kuigi magi space ki
ꯂꯣꯝꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦ in terms of space ꯍꯥꯏꯕ ꯇꯥꯔꯦ one of the best ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯇ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯒꯥꯔꯤ ꯑꯗꯨꯝꯕ ꯁꯕ ꯀꯣꯝꯄꯦꯛ 4 ꯃꯤꯇꯔꯒꯤ SUV ꯗ ꯃꯥꯒꯤ ꯁꯦꯒꯃꯦꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯏꯒꯔꯅ ꯌꯥꯝ ꯊꯤꯅ ꯁ꯭ꯄꯦꯁ ꯃꯦꯟꯇꯦꯟꯁꯦ ꯐꯖꯅ ꯇꯧꯔꯒ ꯐꯖꯅ ꯍꯥꯞꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯄꯦꯁꯀꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯌꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯕꯨꯠꯁꯦ ꯊꯤꯅ ꯆꯥꯎꯋꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯈꯤꯇꯪ ꯗꯤꯞꯅꯦꯁꯁꯨ ꯈꯤꯇꯪꯗꯤ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯗꯤꯞꯅꯦꯁ ꯈꯤꯇꯪꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯆꯥꯎꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯠꯁꯤꯁꯨ ꯃꯥꯒꯤ 60/40 ꯏꯟꯇꯨ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯂꯤꯠꯇ ꯐꯣꯜ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯒꯦꯖ ꯍꯦꯟꯅ ꯄꯨꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯄꯨꯕ ꯌꯥꯔꯦ ꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯠ ꯃꯥꯏ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯆꯜꯂꯅꯤ ꯃꯤ 2 ꯐꯝꯕꯐꯥꯎ ꯆꯟꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯕꯨꯠꯁ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯁ꯭ꯄꯦꯁꯀꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯋꯥꯕꯤꯔꯨꯔꯅꯨ ꯁꯤ ꯒꯥꯔꯤꯁꯤꯗꯗꯤ ꯁ꯭ꯄꯦꯁꯀꯤꯗꯃꯛꯇ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁ꯭ꯄꯦꯁꯇ ꯂꯨꯛꯁꯇ ꯑꯗꯒꯤ ꯁꯦꯐꯇꯤꯗꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯇꯣꯃꯦꯇꯤꯛ ꯂꯩꯔꯦ CVT ꯂꯩꯔꯦ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯗꯨꯁꯨ CVT ꯑꯣꯞꯁꯟꯁꯨ ꯐꯪꯉꯤꯀꯣ ꯑꯗꯨꯅ ꯁ꯭ꯃꯨꯠ ꯗ꯭ꯔꯥꯏꯚ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯑꯣꯞꯁꯟ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯐꯨꯦꯜꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯆꯦꯟꯖꯦꯁ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯇꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯦ ꯗꯨꯋꯦꯜ ꯇꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯃꯥꯒꯤ ꯁꯤꯒꯤ ꯒꯦꯞꯁꯦ ꯁꯤꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯣꯂꯨꯁꯟꯁꯦ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯠ ꯒꯥꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯠ ꯒꯥꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯦꯅꯤ ꯁꯤꯖꯟꯗ ꯊꯧꯕ ꯀꯥꯟꯗ ꯁꯤꯗ ꯂꯩꯈꯣꯝ ꯆꯦꯟꯊꯔꯛꯄꯗꯣ ꯃꯆꯨꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯅꯦ ꯑꯗꯣ ꯁꯥꯏꯠ ꯂꯨꯛꯁ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦ ꯁꯥꯏꯠ ꯂꯨꯛꯁꯦ ꯁꯤꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ 205 mm ꯑꯗꯩ ꯉꯁꯥꯏ ꯕꯨꯠꯀꯤꯗꯣ ꯍꯥꯏꯕꯗ ꯕꯨꯠꯅ ꯑꯩꯈꯣꯏꯒꯤ 405 ꯂꯤꯇꯔꯅꯤꯀꯣ ꯑꯗꯨ ꯁꯤꯅ ꯀꯩꯅꯣ 205 mm ꯋꯥꯡꯉꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯃꯅꯨꯡ ꯆꯪꯉꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯨꯡꯗ ꯏꯟꯇꯔꯤꯌꯔꯗ ꯀꯔꯤ ꯀꯔꯤ ꯆꯦꯟꯖꯦꯁ ꯍꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯋꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯡꯒꯜꯗ ꯍꯥꯡꯕ ꯉꯝꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯁꯣꯝꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯗ ꯁꯣꯐꯇꯁ ꯃꯆꯥ ꯑꯃ ꯁꯤꯗ ꯍꯥꯞꯄꯦ ꯁꯤꯅ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯑꯣꯔꯅꯦ ꯁꯤꯅ ꯗ꯭ꯔꯥꯏꯚꯔꯒꯤꯗꯤ ꯑꯣꯇꯣ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯅ ꯁꯥꯏꯠ ꯀꯩꯅꯣ ꯑꯣꯔ ꯕꯦꯡꯒꯤ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏ ꯌꯦꯡꯕꯗ ꯑꯗꯩ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯦ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦꯀꯣ ꯑꯅꯤ ꯑꯗꯨꯝ ꯆꯥꯎꯅ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯦ ꯁꯦ ꯃꯦꯅꯨꯋꯦꯜ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯐꯝꯃ ꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯂꯔꯐꯨꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯚ꯭ꯌꯨꯗꯁꯨ ꯌꯦꯡꯕꯗꯁꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯚ꯭ꯌꯨꯗꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯍꯧꯖꯤꯛ ꯁꯤꯠꯀꯤ ꯀꯝꯐꯣꯔꯠꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯐꯖꯅ ꯃꯥꯎꯟꯇꯦꯠ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯥꯒꯤ ꯁꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯕꯒꯤ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯀꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯃꯣꯠ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯗꯒꯤ ꯁꯤꯅ ꯁꯣꯝꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯒꯥꯔꯤ ꯑꯩ ꯁꯨꯝ ꯌꯦꯡꯉꯦꯕꯀꯣ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯦ ꯁꯨꯝ ꯑꯇꯩ ꯒꯥꯔꯤ ꯌꯦꯡꯉꯀꯥꯟꯗ ꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯁꯤ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯁꯦ ꯁꯤꯅ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯁꯦꯟꯇꯔ ꯀꯟꯁꯣꯜꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯑꯣꯡꯁꯦ ꯌꯥꯝ ꯊꯤꯅ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯗ ꯂꯨꯛꯁ ꯋꯥꯏꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯌꯦꯡꯕꯗ ꯏꯟꯍꯦꯟꯁ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯦꯡꯉꯨ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯦ ꯁ꯭ꯄꯦꯁꯇꯤ ꯐꯖꯅ ꯆꯥꯎꯔꯦ ꯁꯤ ꯃꯅꯨꯡꯁꯤꯗꯪ ꯅꯪ ꯄꯣꯠ ꯐꯅꯌꯥꯝ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯆꯜꯂꯅꯤ ꯈꯨꯠꯀꯁꯦ ꯑꯩ ꯈꯨꯗꯥꯡ ꯌꯧꯕꯧ ꯆꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯤꯡ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯣꯔꯠꯇ ꯊꯧꯒꯦꯁꯨ ꯌꯥꯔꯦ
ꯑꯗꯒꯤ ꯏꯀꯣꯗ ꯊꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯞꯁꯟ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯧꯅ ꯁꯤꯗꯩꯗ ꯐꯤꯆꯔ ꯑꯃ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯦꯌꯔꯂꯦꯁꯀꯤ ꯆꯥꯔꯖꯤꯡ ꯀꯩꯅꯣ ꯑꯃ ꯄꯦꯗ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯥꯟꯅ ꯌꯥꯎꯔꯝꯗꯕꯅꯦ ꯍꯧꯖꯤꯛ ꯌꯥꯎꯔꯦ ꯑꯗ ꯁꯤꯗ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯨ ꯌꯥꯎꯔꯦ ꯑꯗ ꯁꯤꯅ USBꯒꯤꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯁꯣꯗꯨꯅꯤꯀꯣ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯄꯥꯛꯅ ꯌꯥꯎꯋꯦꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯤꯡꯁꯦ ꯀꯩꯀꯩꯅꯣ ꯌꯦꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯃꯅꯤꯡꯒꯤ ꯕꯨꯠ ꯑꯦꯛꯁꯦꯁ ꯇꯧꯅꯅꯕꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯂꯣꯛ ꯁꯤꯅ ꯑꯟꯂꯣꯛ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒ ꯀꯂꯔꯁꯦ ꯁꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯃ ꯂꯥꯛꯑꯦ ꯒꯥꯔꯤꯒꯤ ꯗꯦꯁꯕꯣꯔꯗ ꯑꯗꯨꯝ ꯃꯄꯥꯡꯒꯜ ꯑꯗꯨꯝ ꯂꯩꯕꯗꯧ ꯇꯧꯋꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯀꯩꯅꯣ ꯇꯧꯕꯗꯧ ꯇꯧꯋꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯥꯒꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯏꯁꯦ ꯃꯣꯏꯒꯤ ꯆꯥꯛꯄ ꯍꯥꯏꯗꯤ ꯑꯇꯩ ꯀꯅꯥꯝꯇꯗ ꯁꯨꯝ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯁ꯭ꯄꯦꯁ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯌꯥꯝ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯔꯦꯅꯣꯜꯒꯤ ꯑꯣꯏꯅ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯆꯥꯎꯅ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯆꯥꯎꯅ ꯈꯨꯠ ꯆꯤꯡꯖꯟꯕꯝꯁꯦ ꯆꯥꯎꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯁꯨ ꯑꯥꯔꯝꯔꯦꯁꯀꯤ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯀꯤꯗꯃꯛꯇꯗꯤ ꯁ꯭ꯄꯦꯁ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯤꯌꯔ ꯅꯣꯞꯁꯤ ꯂꯩꯔꯦ ꯁꯤꯅ AC ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯩꯔꯦꯀꯣ ꯍꯖꯥꯔ ꯂꯥꯏꯠꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯤꯟꯁꯤꯜꯒꯤ ꯕ꯭ꯂꯣꯋꯔꯗꯨꯅꯤ AC ꯚꯦꯟ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯌꯦꯡꯕꯗ IRBMꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯔꯦ ꯑꯗꯣ ꯁꯤꯅ ꯂꯥꯏꯠ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤꯗ ꯌꯥꯎꯔꯦ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯑꯅꯤ ꯑꯗꯩ ꯁꯣꯝꯗꯁꯨ ꯑꯍꯨꯝ ꯑꯗ ꯗ꯭राꯏꯚꯔ ꯁꯥꯏꯠꯇꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯃꯥꯡꯒꯤ ꯑꯗꯣ ꯑꯩ ꯑꯩꯈꯣꯏ ꯃꯃꯥꯡ ꯁꯥꯏꯠꯇ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦ ꯎꯠꯄ ꯂꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯀꯩꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯦ ꯀꯣ ꯁꯤꯅ ꯍꯦꯟ ꯕ꯭ꯔꯦꯛꯅꯤ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯦ ꯑꯗꯨ ꯁꯤ ꯄꯨꯔꯥ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛ ꯏꯂꯤꯃꯦꯟ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯇ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯁꯨ ꯀ꯭ꯔꯣꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯔꯠ ꯇꯧꯔꯒ ꯍꯥꯞꯄꯦ ꯁꯤꯁꯨ ꯌꯥꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯍꯜꯂꯦꯀꯣ ꯌꯦꯡꯕꯗ ꯑꯗꯣ ꯑꯃꯨꯛꯇꯪ ꯁꯤꯗ ꯃꯅꯨꯡꯗ ꯐꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯚꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯕꯣꯅꯦꯠꯁꯨ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏ ꯁꯤꯠ ꯍꯥꯏꯠꯁꯦ ꯑꯦꯗꯖꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯐꯖꯅ ꯄ꯭ꯔꯣꯄꯔ SUV ꯑꯃꯗ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯒꯗꯕꯗꯣ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯃꯤꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉꯁꯦ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗ ꯁꯤꯗꯁꯨ ꯁꯣꯐꯇꯁ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯒ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝ ꯑꯣꯏꯔꯁꯦ ꯑꯗꯩ ꯀꯣꯏꯟꯒꯨꯝꯕ ꯀꯩ ꯍꯥꯞꯄꯁꯨ ꯌꯥꯕ ꯀꯟꯗꯤꯁꯟ ꯌꯥꯎꯔꯦ ꯄꯋꯥꯔ ꯑꯣꯏꯔꯦ ꯁꯤꯒꯤ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯅ ꯁꯤꯗ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯔꯒ ꯌꯥꯎꯔꯤ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯤꯅꯤ ꯃꯅꯤꯡꯒꯤꯁꯦ ꯑꯗꯩ ꯁꯤꯠꯀꯤ ꯀꯨꯁꯟ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯦꯠ ꯔꯦꯁ ꯑꯅꯤꯃꯛ ꯌꯥꯎꯔꯦ ꯃꯌꯥꯏꯒꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯔꯦ ꯑꯥꯔꯝ ꯔꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯤꯡꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯕꯥꯏꯜ ꯀꯩꯀꯩ ꯍꯥꯞꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯀꯥꯈꯠ ꯌꯦꯡꯁꯦ ꯃꯃꯥꯡꯒꯤꯁꯦ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯔꯝꯃꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯤ ꯑꯩ ꯈꯣꯡ ꯐꯖꯅ ꯑꯥꯐꯥꯎ ꯇꯤꯡꯊꯣꯛꯄ ꯌꯥꯏꯀꯣ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯑꯗꯨꯒ ꯁꯤꯠ ꯊꯥꯏꯠ ꯁꯄꯣꯔꯠꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯌꯦ ꯀꯣ ꯁꯤ ꯑꯗꯨꯒ ꯅꯤ ꯔꯨꯝꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯃꯅꯤꯡꯗꯁꯨ AC ꯚꯦꯟ ꯄꯤꯔꯦ ꯁꯤꯗꯩꯗꯀꯣ ꯑꯗꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ USBꯒꯤ ꯑꯩꯈꯣꯏꯒꯤ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯃꯤ ꯑꯍꯨꯝ ꯐꯝꯕꯗ ꯈꯤꯇꯪꯗꯤ ꯍꯥꯏꯗꯤ ꯆꯤꯂꯤ ꯐꯝꯕ ꯇꯥꯔꯦ ꯐꯝꯕꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯥꯏꯕꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯗ ꯍꯝ ꯑꯣꯏꯕꯁꯦ ꯁꯤꯃ ꯁꯨꯡꯂꯩ ꯂꯩꯇꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯏꯁ ꯇꯣꯇꯦꯜꯂꯤ ꯅꯦꯒ꯭ꯂꯤꯖꯤꯕꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯐꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯅꯦ ꯃꯅꯤꯡꯗꯒꯤ ꯎꯕ ꯃꯥꯒꯤ ꯀꯩꯅꯣ
front dashboard sumaina laigani ko ina mani halogen da yaure isu thedok pa haini leite aduga aigi headroom yam obire si leire adum 6 feet forward dum phadana freely dum phadana phamba yawi kano leigo sise transmission option je khoi gi kano ne akoi manual transmission leire adagi automatic CVT loina phangye sigi kano sida ko ado sini final conclusion haibo ado adomna si haibo gari si interest leiraga di ai screen je hapchariba contact number sida dum contact tawbiro adu tana biro adu dum yengbibi yagani haibta ado ma se jiji on road ta bala phangi se 9,78,618 Maje juji impal da on road ta phangi se magi 9,78,618 on road ta phangi se ado masi RXZ ni ko ado magi variant se gari se gi variant se khoi Kiger Energy RXC na dagi RXL RXT option RXZ hena smaina lego ado ga magi khoi gi keno se engine gi specification se edum screen dum hapcharage screen dum sigi magi screen je dum hapcharage screen dum yengbiro magi keno jing my safety ade magi fuel tank capacity adagi magi engine option adagi magi engine gi my capacity do power do ai screen do hapcharage screen dum yengbiro magi farise khoi safety ma fare adagi magi ground clearance fare ade looks fare ade space ki matang ma fare adagi engine smoothly drive tawni ga su engine option adu su phange ado ayamba khoi price point di yenga su maje adum value for money oi ba tare maje adum price wi wang da bi adum phange bo ado na mayam engbi yong tang consider to bi ya consider to ya ba gari ne ai ba gari se Mantribuki gi Renault showroom da apiragam dang tana biyo ngasi gi decide sum losin darage adu mayam gari thong dam da seat belt sensor no phabiyo aduga helmet sensor no phi haraga sai sum losin darage take care bye bye see you